ngasi phongkiba tungan Manipuri siphongsing amasung thokiba thodo wathoksing digi maroibi ipausing khongga saraga Manipur top channel gi meki digi myamna thamjagi ahanmada sanalaiba pauksi digi lokko saraga maroiba paukhra Unified Command digi chairmen CM digi Louthokhre Manipur gi saktam thugairoi Retired Chief Justice ki commission linglagani operation hauragani Amit Shah Home Minister gi wafamsing masang oiba khara Center na Manipur gi apun mi saktam thugairoi High Court ki thabak dagi potharaba Chief Justice amana lusing inquiry commission ama linglagani register tawraba case gi marakti gi case taruk CBI da thizin halagani suspension of operation su tawriba group sing ground rule thugairabadi action lakotkani lakhiba nomai sing silent tawgadabani coming operation hauragani maduda phaba sing logi matung in serak phangani security advisor Kuldip Singhana Unified Command gi chairman oiragani tuan stakeholders sing yawbo peace committee sem lagani committee edu governor nu singani Susampur Moria masung Kangpokpi gi marakti Imphal phauraga helicopter service ki khudong chaba lairagani oil pump taraga manga numit khudingi pung kun gi mari supna hanglagani Numit marini gi khongsa loisilladun Union Home Minister Amit Shah ngasi numijungba matungda Delhi pangkhre maana Imphal thadok thingaida permission unabada hanadagi minister na chairman oidunu lakhiba Unified Command gi chairman security advisor Kuldip Singhana oiragani haina phongtorangki Chief Minister Secretariat ki Darbar Hall the Chief Minister Nongthongbom Biren yauna permission unabada Amit Shah na hai Manipur da hojik thokliba kanglup ki irang ase High Court ki thabak tagi potharaba Chief Justice amana lusingba committee CM laga thizalagani India lengana Manipur gi apun gi saktam thugairoi maangna haiki haukiba numit humni amasum ahing ahum Imphal da leiduna hojik state asida leiriba phibam masikupna yengsinbaga loinana ingde tapthaba phibam ama purakna ba honaduna lakli maangna leiringai gi matam asida Imphal Susampur Moria amasum Kangpokpi yauna mafam kyara satuna mafam adugi CSO sing furup ki lusingbu sing amasum nupi lup sing unaduna wari sanare Namit humni asida maangna maitei sing organization kungani thu emasum koki gi organization kunga mangarong unaduna wari sanaki masiga loinana state asigi cabinet minister sing political party sing gi mute sing civil amasum security gi makok thongbu official sing unaduna oiriba phiba masigi matana kupna nainaki Security Advisor Kuldip Singha gi chairmanship ki makada CPMF amasum Army yaw Unified Command gi mifam pangthoktuna puna thabak tawminana ba thabak lakhale Manipur BJP gi lenga clark laba matung haukiba sahi taruasi sakot thorang miyam gi gefa thorang amasum semga sagatpa gi thabakta khomang sakshina sangshil lurabani aduba haukiba tha sida irang tholakpadigi punamak apan boiduna lerakli Maana state asida ingde taptaba phibam malakna na bohona bada Manipur gi governor na lusingba peace committee ama sem nagani masida industrialist sanaroi sing SO sing mihut sing intellectual sing furup kya gi lusingbu sing amasum atai miyoi sing yawgani lamdam asida ingde taptaba phibam ama yamna tuna lakhanba yanaba center na joint secretary thaki officer ama amasum director gi thaki officer manga mafam asida lengdana lehangani Hauzik thokliba irang asiga mari lainana laingana lakholiba case asidagi thaudo asi thokwanbada lautuna bi case taruk khangalaga awangba thaki CBI da sinaduna thigat halagani masida asan mirai nairoi amasum manung mapan faun uba mong sathagani lamdam sigi miyamna talib koki militant singa taunari suspension of operation su handokpu gi wapam sida sapsaba phirip ama thamkidraba su taunari militant group singna ground rule sing sapsa nga na sakadabani So group sing Home Ministry na haktheng na yengsili karigumba ground rules sing thugai raglabadi maralai besing masaka sapsabe action lakotkani haukiba numit khrane sida police station sing amasum security digi laukiba khulai sing nongmani ne sida police station sing da surrender tawbiu hayeng digi mafam kya ra coming operation sathaba horagani masida karigumba khulai sing fakat patarabadi logi matung ni sapsabe action lawgani hen sumang nam khataki Lamdam asida ingde tapthaba phibam lakhanana bo honabada miyamna mateng pangbiu haina appeal tawduna mangna hai miyamna tongara thajaba thambiduna aranba pausing sadoktuna furup ki marakta irang hena thonana ba tawigano lengana toll free number ama hangdoktuna asengba paw khangdukna ba thabak pekat pa hore laibak thiraba thawdo asid laikhidraba singi imung manungda lupa lakh tara istena lakh manga masum sentana lakh manga pinu ba thorang tawre Senbam masih laikhidraba singi imungna direct benefit transfer ki khuthangna fangangani loinana irang asina mayu makai laikhidraba masum aso apandang laba singi oina su center na tongan relief and rehabilitation package ma piduna ningtina kunda laita hanba masum layeng bada mating pangna ba thapol khale
Irang maram oiraga ana layeng gi thabak da khudong sa da ba mayoknari bu Chuchampur Kangpokpi amasung Moreda Center Speciality Kunyaw medical team nipan tharagani masigi manuna team manga ngasi Imphal da thungnaragani mathau tarabadi Assam dagi doctor sing Imphal la lakna sem saraga laidi haiki saitheng nanglaba mahiroi sing gi damak mahi masing tamada khudong sa da mayok na handana ba Ministry of Education gi official sing state asid athubada laktuna yengsalagani mahiroi sing amasum atai competitive examination saruk yaga da mahiroi sing online kuthangda mahi masing tamba amasum exam sing thaba yana ba tharang pekhale Mairoi singi mahi masing tambada apan mathongondana ba thausul pekana ba honari lamdam sida irang namaram oiraga sana thakna ba polam sing pusilakpada khudong sa da ba laidi basi yenglaga center ahen masing metric ton kuntra pi ragani masida tampak to metric ton taraga manga amasum sing da metric ton taraga manga pi gani masiga loinana LPG petrol yauna nomagi tangai fadana sang mamana masing sana thakna ba polam sing sisu marang khaina phongana ba honari istera sida petrol pump taraga manga ehing nungthil nai dana thong hangana na ba thabak lokale khongsang phawba railway na tangai fada ba polam sing puslakna ba thorang tawre masigi thaba asi haying digi hona packet pa hawga riba temporary railway platform sing sabik thaba asi loyuga numit mangani gi manungna hawalagani Kangpokpi Chuchampur amasum Moreda gi online gi kuthangda court sing da case da saruk yaba yahangani Lengana Chuchampur Kangpokpi amasum Moreda lairiba miyam gi khudong sa na ba Imphal airport fawba helicopter service lehlagani masida mi amadu palising ani atong maloina lawgani masigi khudong saba si interstate ki manung da sathok sa sin tawbada su khudong saba pigani lamdam masida mapung faba solution purna bigidama India mas Myanmar ngam kai paringda kilometer tara fencing khab roikre kilometer marfu mana khana thabak pai khatpa hore lemori besar una housing survey tawri ngam kai ansilaga state asida sangsilakpa miyoi singa sigi thumb impression lawba masum biometric nising ba lawani handak tholi birang asida laikhidraba singi imung manungi awabada maha amasum Prime Minister Narendra Modi na nuai taba phongtok leki loinana leba amagi citizen ama shibu matamda thamoida nuai taba faw bai ba sipuna makina ki ngasigi pawgi miphamadu Minister N Beren Union Minister of State Home Nityanand Rai Union Home Secretary Ajay Kumar Bala Director of Intelligence Bureau Tapan Kumar Dekha Manipur lenga ki security advisor Kuldip Singh amasum BJP ki national spokesperson Sumit Patra su saruk yakhen spokes na makhatana su phongdorakli amaromdana UKLF ki kemya da kuthonare asi worksang lokthok pangamdri kamjonggi molenam sumti najang khul sakang no sing na mai thakre laimakhong singmang na yum tara mai thakre Kaksing district ki manung sana laiba sugunu amasum Sandel district tainaba Nazareth Khulmea da hangma United Cookie Liberation Friends UKLF ki kemea da security force ng akan mong nakutong nakre amaromda Kamjong district ki Kasom subdivision ki manung sana laiba Molen Cookie amasum tina jang khulasi ayu angan madat masakang da basing natum na may thadok lamle sabsana confirm tawdri report amagi matungina may kay domda kuthok na bagi thawdok ta miyo ni shikre amasum yumsa magi matakta may tharam laki sugunudagi serok sang magi lambi gi mayada leiba Nazareth khula thukliba lanpam gi matangda phangba pawn hai haukiba me kunga mapan yum kayambar mai thaba masum misa mayam hatpada siena ba koki militant sing na sangja pham lawduna leidiba Nazareth khulasi ngasi ayuk phawba security force na yokshin mangamdana leirakibane Mafam madura suspension of operations sugi group tiyawa UKLF ki lusingba khawmangi mayum silai gibani me kunga mapanda Manipur police ka luinana sheraugi kunja sing Louthokhre sangmada koki militant sing na atat akham laituna nomai kapthorak pada panduna misam ohum shikre haina pauksi sing na phongna kibale khrabani aduba asi baksang sing adunga si fawba Louthokhre ngamdana lairakli Security force na kaya khana konarabasu apaba makal gi automatic rifle sing paiba koki militant sing na mai kaya dagi attack torokpa na maramoiraga sanchin mangamdana lerakibani sabsana confirm tawdriba pawma gi matungina ngasi numidang Manipur Police Commando sing yaw security forcing na Nazareth khul yauna sanction mangamkhre masiga loinana numidang athingma phawba makhatana yamna sauna mai ke ani gi marakta khuthonakhi asi baksang ani di thengnare aduma po haujik soknariba lanpham masida makoi Louthokhna nabgi khudong saba phangdri hairi pauksi esi ga hakthengna unaba ma da sugunu gi khunja nupi amana hai state sigi MLA humfu gi manung da tara amana tongan ba administration ma pigadabne hena leptana leire lemauri ba MLA yangkhai kari yengduna leiribage lenga na irang nem thare haina laurab sugunu mai ke irang nem thabalitri state force kharaga khunja singa
पुल्लगा सुगुनु माइकई ngaktuna leiri haujuk lan thengnari basi hanadagi khundadun leiraklaba koki khunja singa nati memarum dagi sangsilakba sin koki singa lan thengnabani koki khulai paibe singa marakta longri setpa maida sandon taiba afaba khulai paiba miyoi singyauri sugunu maike si khulai paida bu khunja singa madi lamdam sigi tongan mafamdagi lakpa maitai bunungsijaba miyamna laktuna ngakli Sera si sugunu de leiriba kuntraga tere suwa some rifles na koki militant singa manaraga misa miyam na khut tharakpani masigi khutam haibda mamang me kunga mapanda kosom kul khulai paidana kamano team gi matung induna sanglubuda numai kapsilakpadigi miyoi mari sikhibani leikidraba miyoi mari edugi asi waksa hojik pawblo phupangam dana leiri Manipur lenga Assam Rifles ki makhada leirabara Manipur lenga asi waksa mari esi pulak phupangam dribi sugunu asi atopa leiba amada leirabara Manipur lengan asi baksang mari asi bulakko pengamdri bisa sugunu asi atau peleba amad leirabara asuk yamna awana taraba mafam asi dang asi fawo minister MLA amatana laktuna yengsilaba leitri sugunu gi nupi angang sing ayamba sapagada ba mafam da lanjenduna leikre haujik yum gi nupa sing sugunu maiki ngaktuna leiri kangluki irang asuk war ba matamisi da ising phangdabi awaba masmay unari toti tharaktre amadi electric sang naine tharaktre sugunuga napat ka ani ki marakta liba imphal turel gi maril di ising sijinara madusu napat khulgi yum sani gi mathak ko ki melitena mai thaduna man khraba matung mafam maduna makhoi gi bunker saraga apaba makhal gi khulai pairaga ngaktuna laikre turel kumlaga ising sokna ba hek khona rubuda nomai kapsilakpadi gi turel kum ngamdana leinari Lehoriba MLA singasi maitai masa natabara party gi khenaba natabada lamdam sigi miyamna asuk awana taraba matamasida lehoriba MLA singasi kari yengduna leibiki sugunu maikai gi miyamasi iru maithazaba faw phangre maike sungi miyamasi tumkhrakanda lemoriba miyoi sing relief camp na thamlaga MLA minister singna puksel chaw saraga posei khara thilakpada pamjadre pendabana henmalakpadi gi hauji ko ki militant singna Lal haubagi mahutta lairibe MLA singi mathakta oina lal hauning bagi wakala du lakre maike somdagi central forcing Louthokhre climatic sawa sadava state force oina thamiro state force ka pulaga kuki militant singi lan thengna jarage lan sukna bai bisi khara dum sina batabani shirabu su shijarage ki amaromda sugunu maike romda sukna riba lan asida mai paknaba thauni jabu oina Manipur gi tongan mafamdagi lan pangba lakpa state security force amadi miyambo pongning thogat poina sugunu satpagi lambigi nagyeta khundariba elang khangpokpi amadi kaksing khunauna singmu khul singi thongal ising thana hapa sanabon amamam thambaga loinana hailai kan hauri nakala marom da kamjong district manungsana leiba molen ko kema sumti na jang khulnga si ayu angan mada sakhang da bami sa kaya marum laktunu khulani sida leiba yum samrum mai thaduram khip double barrel pai ba masing yamlaba miyoi kyana ngasi nungalam dai da khuladu da thomjilaki adubu khuladu bu ngak ponu pa khara natana atai misam miyam amata leirabade nakalani ge marakta matam sana khuthonaki thaudo adu da miyoi ani shiki haiden spaux to makata na phongdorakli Makasa tarak poina to papaw na lupa lag humpurong gi yungang miyam na pharaga thuaikre hauju oiriba Manipur gi tangdu loita da irang sigi marakta lanai sendong khara gi dama Guwahati gi lalmati digi purak lupa lag humpurong gi oigini thajaba yamlaba biar amadi Indian made foreign liquor sing moirang lam khai da miyam na pharaba matung moirang municipal council gi dumping site puduna mai thadokre ngasi gi thangdu osi hojik thoklib irang asina maram moiraga moirang lam khaida duty tawduna leiba moirang AC gi imai ben amadi nupa mayam na ngasi ayuk sarana pung marigi makhai rum tawada chaka taraga ni pan mata tatrak registration number MN01 P0548 asi lakpada miyam na khamduna sektoki madura yungang purakpa tata adu gi driver su oiriba tata adu gi mapu yaripo turihal awang la kai digi tampak mayum Manohar Ali saini fukutere apokpa Mansur Ali na miyamda asapur purakpani haina kumlaki madura miyamna thajaba watpadagi tata aduda kakhatuna sek tawrubuda asapur amadi asathaw nirasna mathakta yomsilaga yamlabu yungang sing adu purakpa thengnabani hairi yamlabu yungang sing amadi beer sing adu thengnabadagi miyamna moirang patlaw laikai manapta truck adu puraba matung asapur amadi asathaw sing adu lauthaki loinana yungang amadi beer sing aduna ayuk pung taruk rom tarakpada Omba Nurathel Garden jang bagi lambi de leba Moirang Municipal Council gi dumping site puraba matung thugairaga mai thadokibani swari yunga ama de beer fugatuna mai thaba duga mari lainana maira pai binu pi amana permission hai leba ke asuk yamna luraba matam asida lamdam siki lanai
खक्तगी खन्म मियोइसिंगना ब्लैक की ललोन इतिक तौदुना सेंदोंग ताननब होनरिबसी मतुंगना तौबिगनो मोइरांग एसिगी नुपी इमा इबेन सिंग ललोन इतिक तौबुसिंग लेमना थारोय ngasi asiguma thawdosna tidim lambi gi moirang AC phawduna satliba lanai gari khudimak check tawragani masida miyamna lana lobigano matungda asiguma miyambu manganba polam purakpa thengnarabadi gari suyawna mai thagani loinana ngasi yuang phulkapade yorpa asapot amadi asa thawsing adu relief camp sing da yen thoklagana ki tata truck adu gi driver Manohar hai magna purak liba polam sing asi Guwahati gi Lalmati digi Manikoba Bihari amana lot tarak polam ni polam sing asi mamang tha me kun gom doida habak Guwahati digi ziri phawba lakhi ziri digi army na pot puba gari mayam ngalaga purak pada mahsu yorakpani aduga ngarang imphal thunglaba matung purak liba pot sing asi kokta hendolaga leiba dairy farm amada thaga do bani haibadigi ngasi ayu angan bada tholakpani maduda moirang da miyamna phabani Yuang purakpadi yawa driver amadi Hindi mens makak mayum sarip sai kun ngamari apokpa makak mayum sultan yaripok tudihal awang lekai digi makui eni moirang police station tata truck aduga loinana miyamna sinakre haidi hensu pawsida phongdorakli makasa tarak poina to perform na union home minister na tayona bu wafam kya thamlamba akan mamona kanem tawi MPP Mamang thagi ahumdagi hauna Manipur thokriba thawdoksing asi High Court ki order amadagi wakal tanadabadagi tholakhibani haina numidu humni leiramlaba Union Home Minister na phongdoklamba asi khwaidagi lebak thibani Home Minister gi wafam akan mamongna kandem tawi haina Manipur People's Party MPP na phongdorakli Polo ground maning da leiba party asi gi office ta permission unabada MPP gi General Secretary Administration Longjam Joy Kumar na Manipur thoklibi irang asi gi dama Home Minister na lakhiba khongsat asi khongsat adugi wan thok leitre Mana lamdam asida laktringi mangoinana Guwahati da pangthokpa thoram amada haujik thoklibi irang asi High Court ki yathang amadagi nakal ani da wakal tanadabagi thokhibani haina phongdokhiba lekhi matam adu Home Minister gi wafam asi khangdabadagi phongdoklibani haina khalubani adu state asida numit humni leiduna hakthengna thengnaraba uraba fawda thoklibu wathok asi High Court ki yathang amadagi wakal tanadabadagi thokhibani haina amukka phongdorakpasi khwaidagi lebthibani Thoklibi irang asi schedule tribe demand gi oirabadi tongan masing district sing da irang thoktraga Chuchangpur Kangpokwi amasung Tengnapal district tamang irang thoklibano lamdam asida thoklibi irang asi Myanmar da base tawbu militant sing kusamnaraga kuki sing gi oiba homeland tanana sangsilakpa khongjang amani haibasi Union Home Minister na khangdaba si lebak thibinai ki mangna makhatana hai state asida leiriba leingak sing na Union Home Minister da thoklibu wathok asi gi asingba paudam tambang ngamdabra Home Minister gi khongsat aduna tangdu leitaba purakani haina miyamna yamna sauna thajaba thamlibani lamdam asigi civil society organization kyana su thajaba sigi loinana Home Minister bu taramna oklaga wari sana khibane punama asigi tayona bada irang asibu ST diwan ga mari leinhan bas lebak thibane haujik thoklibi irang asi kuki su militant singbu makoi gi designated camp da lehalaba matamda tangdu leitaba lakadabane Khongthang asi khudakda paikhatpagi mahutta su militant sing athubada designated camp da halananaba hairagani hain Home Minister na phongdokhiba lebak thibani double engine gi lengak fail oibigi mong tawigano mang takhibasing miyoi kya gi punchi mang khibasing khanglaba ngaktani phibam asi yenglaga tung koigadaba warroisin puraknanaba thaurang paikhatpiyu natrabadi lamdam asi gi maraibak miyam gi khuta tarakpa yai hain spau sida makhatana su phongdorakli Makasa tarakpoina to perform the MLA Louthokhre amadi Robindro na Sugunu gi relief camp sana thanaba polam sing mateng pangkhre Wangu AC gi MLA Khuraizam Louthokhre amadi Meyang Imphal AC gi MLA Kongkham Robindro na hauji Sugunu bazar hangba relief camp na Sugunu gi miyam ngak senana ba leiribu khunja singda sana thanaba polam sing mateng pangkhre mateng pangkhibadugo mari leina MLA Khuraizam Louthokhre hai Manipur kanana ba madi state asigi apun bigi saktam kai bi yaro hena lanthengnari bi Sugunu gi miyam na sana thanaba polam sing mateng pangmani Mafam adugi awaba tarab isilinaw singi damaksu nungaitaba phawi Manipuri ama oina maitai ama oina mafam aduda lalhaubu singna changsilaklaga awa ana tahanmasi yamna nungaitaba phawi asiguma thawong sina awaba tahalaba singi awa anada sat yarubani Amaram the MLA Kongkham Robindro hai Sugunu gi haujuk oiriba phiba masida mafam aduda mathau tawriba state force na thengnariba khudong sadaba singi matang tanare State Force ki maikedi gi lairiba or apasing Chief Minister amadi Cabinet Minister singa tanaduna ahenba force thajinba yanaba madi mafam aduda ingtapa purakpa ngamnaba konagani hadi
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯟꯖꯥ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯅꯅꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯔꯒꯅ ꯍꯥꯠꯄꯤꯔꯣ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯦ 3 ꯍꯧꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯑꯁꯦꯠꯄ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯨꯠ ꯊꯥꯗꯅ ꯂꯥꯛꯈꯤꯕꯅꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯨꯒꯨꯅꯨ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯀꯨꯝꯊꯔꯛꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯆꯤꯡꯕꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯃꯦ 23 ꯑꯍꯤꯡꯗꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯗꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯐꯥꯎꯕ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯅ ꯁꯨꯒꯨꯅꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯉꯌꯣꯛ ꯆꯐꯨ ꯃꯅꯨꯡꯗ ꯂꯩꯕ ꯉꯥꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯃꯤꯌꯥꯝ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯀꯨꯀꯤꯒꯤ ꯑꯆꯧꯕ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯒꯨꯝꯕ ꯑꯃ ꯂꯩ ꯀꯦꯝꯞ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯒꯨꯅꯨꯗꯒꯤ ꯃꯤꯑꯣꯏ 2 ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯃꯤꯑꯣꯏ 2ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯊꯣꯛꯄꯤꯕ ꯉꯝꯗꯕꯁꯤ ꯄꯦꯟꯗꯕ ꯐꯥꯎꯏ ꯉꯔꯥꯡꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯆꯦꯟꯊꯣꯛꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯒꯨꯅꯨꯒ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯀꯦꯝꯞ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯊꯨꯒꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯊꯝꯈꯤ ꯀꯥꯡꯈꯗ ꯂꯤꯟ ꯀꯨꯟꯗꯨꯅ ꯂꯩꯔꯒ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯐꯃꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯥꯏꯀꯩ ꯃꯔꯤꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯇꯨꯅ ꯂꯩꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗ ꯂꯩꯉꯥꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯨꯒꯨꯅꯨꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅ ꯃꯤꯌꯥꯝꯕꯨ ꯀꯟꯕꯤꯈꯤꯗꯕ ꯑꯗꯨꯅꯤ ꯃꯗꯨꯗ ꯁꯨꯒꯨꯅꯨꯒꯤ ꯃꯤꯌꯥꯝꯕꯨ ꯀꯟꯒꯅꯤ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯃꯈꯣꯏꯒꯤ ꯀꯦꯝꯞꯇ ꯆꯪꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯇꯨꯝꯅ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤ ꯑꯔꯥꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯔꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯒꯦ ꯍꯥꯏꯔꯒ ꯂꯧꯕꯤꯔꯣ ꯃꯗꯨ ꯅꯠꯇꯅ ꯍꯥꯟꯅ ꯂꯥꯟꯗꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯊꯤꯡꯅꯕ ꯍꯣꯠꯅꯗ꯭ꯔꯒ ꯁꯤꯗꯅꯕ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯕꯁꯤꯡꯗ ꯈꯨꯠ ꯊꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯤ ꯄꯦꯟꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯦ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯐꯦꯜ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯇꯥꯛꯄꯗꯤ ꯃꯈꯣꯏꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯩꯁ ꯕꯤꯔꯕꯜꯅ ꯐꯣꯡꯗꯣꯔꯛꯈꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡ ꯂꯥꯏꯔꯦꯟꯖꯝꯗ ꯂꯩꯕ ꯁꯥꯏꯅꯤꯛ ꯕꯥꯎꯋꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯄ ꯎꯗ꯭ꯔꯤ ꯑꯃꯗꯤ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯁꯤꯟꯗꯕ ꯑꯣꯏꯅ ꯎꯔꯤ ꯀꯨꯀꯤ ꯌꯨꯖꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯦ ꯈꯪꯂꯕ ꯐꯥꯎꯕꯗ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯍꯟꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯂꯩꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯎꯗ꯭ꯔꯤ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯦꯔꯣꯔꯤꯁꯇ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯆꯍꯤ 30-40 ꯔꯣꯝ ꯊꯕꯛ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯊꯣꯛꯂꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯃꯩꯇꯩ ꯌꯨꯖꯤ ꯅꯥꯒꯥ ꯌꯨꯖꯤ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯌꯨꯖꯤ ꯀꯌꯥꯅ ꯃꯅꯤꯄꯨꯔꯗ ꯀꯟꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯆꯥ ꯄꯤꯊꯛꯇꯨꯅ ꯏꯁꯤꯡ ꯄꯤꯊꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯤꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯨꯞꯅꯇꯒꯤ ꯀꯨꯀꯤ ꯌꯨꯖꯤ ꯈꯔ ꯈꯛꯇꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯆꯪꯍꯜꯂꯣꯏ ꯍꯥꯏꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯀꯨꯀꯤ ꯌꯨꯖꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯟꯗꯛꯇ ꯐꯨꯕꯥꯂꯥꯗ ꯀꯃꯥꯟ ꯔꯤꯖꯤꯃꯦꯟꯠꯁ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁ ꯂꯣꯀꯦꯜ MLA SDOꯅꯆꯤꯡꯕ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯂꯥꯛꯈꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯔꯦꯠ ꯃꯤꯁꯟ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯉꯁꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯥꯎꯔꯤꯕꯁꯤ ꯃꯈꯣꯏꯅ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯩꯁꯔꯠꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯈꯔꯅ ꯂꯥꯛꯂꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟ ꯉꯝꯗ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯒꯤ ꯁꯦꯇꯜ ꯇꯧꯅꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ
Lushilakpo in a topa palm, Atuba the Lakshin Tangdu Letaba, Puraktra Tumina Letokloi Amba, Manipur totally be Irangasi, Atupumatum the Warriors Purakton, Istedasi the Hanagum, Tangdu Letaba, Fibam the Hanjala Handravadi, Istedasigi Ukil Sing Tumina Fam the Letokloi and all Manipur bar issuations, Ambagi President, Puyam Tomsana Louthokhre. All Manipur bar issuations, all Manipur's lady advocates issuation, Thobal district bar issuation, Amasu, Bishnupur district bar issuation, Punduna, Sarap Court complex, Mang Funkipu walk at me from Amadasaro Garaduna, Tomsana Makatana Hai. Manipur Toki be Irangasi, Kuiman Cre, Nashidagi Nimit Kraniki Mamang Irangasi Kara named Tadu Ravenedu, Amuk Nahonana. Makasa tharakli basikari no thidokuma thoktai lengak sibulu singli basi minister masamang na miyamna security amad intelligence ki awba lebedegi thokiba irang ni haijakrabani asigumba awba laikre haiba tarabadi maduna senari official sing mapamdagi lauthokhtriba karigi no haiba wafam su thamnakli irang asibu lakshindana ba mapandagi purakli security force na mapam sadaba deploy to bigadabane khulai pai bisna misamiam no onsindana no mai kapsindana mishimina tholiba sikuda telefon gadabane tholibirang asida memadagi lakpa immigrants singi khut yaure hairibisina asuma oirabadi ministry of home affairs atubu miyeng sangwiduna manipur tangdu laitaba phibam ma puraknaba singadabane swaiki aduga hauji koina di miyam pau sumatang ase lusinjarage masu miyam puna no update ngai minase